Total lockdown August taruk fawba sangdokre dukan sing hangba thingkre state asida COVID-19 nabagi sang lepalaitena hengalakliba amadi mapana salubagi wadi laitaba miyo kya su laisat asi mathang sandorakpa thengnabadagi thasigi kungo humdoidagi numit 3 ni supna July 13 fawba state sinba thungna thamkiba total lockdown mathang tha August ki taruk fawba makha tana sangdokre State ki Home Department ngasi thokiba yathang amana total lockdown manungda makhal amatagi dukan hangba yaroi amasung mathang thagi amada pangthokadoriba Islam lining laisat singi khwaidigi senglaba kumai Eid ul Zuha gi thoram laisangda pangthoktanaba khankhre nahan makai lockdown gi matamda manama sing yonba sangom amadi grocery gi item sing yonba yahalamadu handaki lockdown asidadi grocery gi item amadi nongmada sangdraba yadraba pulam sing yonba dukan sing amadi manama sing haira sangom sa amasung nga yon semba yonba dukan singba sing amata hangba yaro hena Home Department thokko order asina makha tarakli State Disaster Management Authority Act Executive Committee ki chairman su oiriba Manipur Government ki Chief Secretary Suresh Babu no kuyek piduna thadorok pasul amada hai Disaster Management Act 2005 ki Section 20 of 2A gi Makhada tangai phadana miyam gi haksel ngak senaba state pumbo August taruk fawba lockdown thamkhibane loinana district khudimakta lockdown lairingai matamasida deputy commissioner sina curfew salaigani amaromda Manipur nga ki Home Department na thadorok pasirol amada August amada pangthokadaba Islam lining satpa miyam gi khwaidigi maru oiba lining ga mari leinaba kumai oiriba Irul Zuhagi thoram adu COVID-19 gi laisat leiba maramna laisangs na singba maphamda mi punsinduna pangthokpa athingba thamkhre CMB ba mapugi oiba tangai fadaba thabaksing khaktama yumda oina pangthokpinabasu appeal tarokli sorol asina hai hauju state asida sathariba lockdown asida komthokadaba thabak thoramsing adudi mauk jesami amadi jiribam phawduna lakpa potpu truck singi oina satpada athingba laite loinana truck asibu thorokliba driver amadi handleman singi dama highway gi manakta leiriba dawasing adu hanagumna social distancing ngakna hangba yagani hairi Ana layeng mari lena bathabak thoram sing hospital clinic testing laboratory pharmacy veterinary hospital na sing basing gi oina su lockdown asida komthokani loinana home delivery gi khuthangda LPG gas sing yenthokpa postal servicing telecommunication amadi internet servicing water supply waste management sector amadi power supply gi ga mari lenaba loisang sing gi oina su komthokani masida sunatana essential servicing asigi oina petrol pump sing su hangba yagani hairi Lau singu bagi lam nasu khungangi mafam singda lau shu bagi thabak tawba amadi masiga mari lainaba loisang sing su salaiba yagani nga yokpa amadi sasan loibagi thabak thoram sing amadi makhoigi chinjak na singba siam asabagi thabak tawriba sing su lockdown asidagi komthokani hairi financial sector gi oina RBI na sakhanglaba bank sing amadi ATM booth sing su hangba yagani loinana children's home old age home na singba sing su hanagum salaiba yagani adubo angalwadi center sing gi oina di angang sing gi phangpam thokpa sing adu mayum na satuna yenthokpi kadaba Hari commercial amadi private establishment singi oina state asida laidiba print amadi electronic media khudingma courier servicing private security services sing food processing unit sing bottle water sab amadi yonbagi thabak sing asisu athingba asidagi komthokani municipality na konma pham singi wangmada lambi thong sing sengba sakatpagi thabak MSME gi thabak thoramna singba singdasu lockdown asina komthokani hari langa ki oiba loisang singi oina su essential service ka mari leinaba sing Treasury office na singba singsu hangani loinana airport ki thabak thoram singa mari leinaba singsu komthokani hairi ana ayek yorokpa matamda lana gi gari sizinaba natana atai lambida gari sathok sin tawbada athingba thamgana hena choro sida makhatana su phungdorakli atopa maruiba paw manamu layeng pham laitabadagi maina singba ama sirei tabada yamna nungaitaba thawdo amada maina singbadagi phibam luna soklaba anaba ama laikatnanaba hospital pukhalakpada COVID-19 laisatna hospital thingjinduna lairambadagi makhatana atopa hospital layengnaba pubada lamakhangna laikhidrei thawdo aduda laikhidraba miyoi adu Thawbal district ki manung chanba moijing wangmatabadagini mamingna Maulana Ayub Khan si kunthraga mga apokpagi ming laikhidraba Muhammad Naziruddin Kawi Ayub Khan ngasi yupung tararum tarak pada turel dagi ising singnaba tulu thorang tawlinge da nanthaduna tulu da tusilubada maina singmane miyamna transformer da mai muthalaga mahakpu laukthokuna district hospital Thawbal pukhatki hospital adu ana layengmagi thabak leptuna lairambadagi Jenims ta pukhatpagi lambi da laikhidabani hairi laikhidraba Ayub Khan masanupa ama nupi ani punna ahum lairabane COVID-19 gi laisat khaktagi yenglaga hospital chalaiduna laikhibadagi khudaki oiba anabasing pukhalakpada hospital ayamada thokliba khudong thiba thawdoksing asi Manipur lengak na yengsin bide haina nongai taba phongdok narki ningsingba yabadi hospital la layeng bidabadagi Thawbal district sikiba ngasi gi asiga miyoi ahum surabani haina su pawksina makhatari
ताबदा यामना नुंगाइतबा दुगुम्बा पाव खतंग मणिपुर थोकपदा मैम शेयर तौजगे एक्विस पॉजिटिव ओइरमबदगी जस्ट याउन स्टाफ खुदिमक टेस्ट तौनबा कोना खंगनखरे लम्फेल कोर्ट कॉम्प्लेक्स दा लेबे स्पेशल कोर्ट NDNPS Manipur ngasi puthoklambe एक्विस anigi manungda ama COVID-19 positive oibadagi just yaun staff khudima test tawnaba amadi court complex da disinfection kapthoknaba Manipur High Court na state lenga ki health department ki director da khangankhre NAB police station gi makhada register toba FIR amadi एक्विस oiba miwe ani ngasi special judge NDNPS Manipur nungthil pung ama makhairom taba matamda puthokhi makhoi anima court asina judicial custody remand pi khibane court ki proceeding lusin kiba pung amarom lairaba matungda special PP na एक्विस anigi manungda nupi ama COVID-19 positive oire haina jasta pawpi rakhibane makhatana just na special PP gi kuthangda NAB police station gi officer in charge ta pawloraba matungda wafam adu achummani haba khangma ngamkhibada natana state report WhatsApp ki kuthangda court asigi just yawrakhibane hairi ngasi court asida satakhiba remand hearing aduda positive oikraba एक्विस nupi aduga atopa ko एक्विस aduga minute kun hena dokta phaminan ki makhoi anima court asina judicial custody remand piraba matungda ko एक्विस adu Manipur Central Jail saji wada pukhibane main एक्विस oiriba ngasi positive oikraba एक्विस aduna test tawnanaba Imphal East District Chief Medical Officer da pukhibane loinana test result da positive oiramkhibane nakalamaramda hairiba positive oikraba एक्विस amadi ko एक्विस adu thasigi kungamari da Chief Judicial Magistrate Imphal East Court tasu पुथोलमखिबा लैखरबने वाफम सिंह असि मरी लेनेना कोर्ट असि जज न जज मसामक मा की ड्राइवर कोर्ट की स्टाफ मरी स्पेशल कोर्ट NDNPS की स्टाफ अमा अमदी हियरिंग अदु सरुक याखिबा उकिल अनि अहुम यावरी मरम अदुना हाई कोर्ट न लेंगा की हेल्थ डिपार्टमेंट दा टेस्ट तौननबा थौरा अमा पखतपिनबा हाइजखिबनी हैन सुपाउसना मखातारी मणिपुर की वांग थोप यामना नुंगाइतबा पाव अमसुंग मैमना शेयर तौजरमगे गैंग रेप तौबदा सेनबा तरा फगत पंगमख्रै चलिबा थासगी कुनगमथुद त्रिपुरा की खवाई डिस्ट्रिक्ट सही तरह का तरेक खक्त ngairibi nupi masa ama miyoi kharana car manungda gang rape tawkhibagi thawdo aduda senaba miyoi tara Tripura police na phagat pangamkhre haina agency ki paw amana hairi पाउदुना मखाताना पल्लिबदे त्रिपुरा की डिप्यूटी इंस्पेक्टर जनरल DIG ना प्रेस ता फोंदोरखिबा अदुगी मतुंगिना गैंगरेप अदुगा मरी लेनना पुलिस ना लखटखिबा FIR अदुदा यावरिबा मिय अहुम मखोइबो लोटपदा मतेंग पंगलंबा अनि फगतलबा मतुंगदा वांग पंग तौबदा अतोपा मिय मंगा अमगा फगतखिबने लोनना थौदो अदुदा सेनबा मिय तरा फगत पंगमख्रे victim oirabi nupi masa adugi medical examination amadi statement record tawre nupi masa aduna phongdoropagi matungina FIR aduda yawriba main एक्विस Rupesh Sarkar hairiba miyoi adu victim adugi laikai gi miyoi ni victim aduna marup amagi mayumdagi halakpada Rupesh na thinbiramage haina maki card tonghankhibani amadi lambi de gangrep ki thodo adu thokhibani haina su pawsna makhatari aduga atopa tahaidaba yamna nongaitaba paw makatang mem lusilakpada update hapsaramge nupi ama sina phangle Mapuroiba phare Susampur District Police na ngase yuk Thangna Thabak Ta yanbagi mami amaga loinana asiba nupi ga haksa ama molom village manaktagi phangle misi asiga mari lenena police na nupi adugi Mapuroiba phare hairi nupi adu ningtuwa kim saikun pan kawi Mapuroiba adugi mingna Sinmon sang kawi BDF ni Mizoram border da leiba Sinjol Police Station na posting laibani haina su pawsina makhatare adugi mena pathok sa gibra so giblan ki bior sungak pigani anaoba pawlakpo update pijarake thank you